पाउसेडियम उइबमर उइब पाउ खरा अपडेट तौजरे लिसिंग अनि कुनिथोय की मैट्रिक परीक्षा की फल ngasi लाउथोखरे माइरोय लिसिंग कुंथ्रा गा मपन चनी कुंथ्रा गा हमदोय परीक्षा थाबदा लिसिंग कुनगा मपन चनी फन तारा गा मरी पास दौरे कैथोलिक स्कूल कांसीपुर की राहुल लाइसरम ना फर्स्ट पोजीशन तारे बोर्ड ऑफ सेकेंडरी एजुकेशन मणिपुर ने लौब हाई स्कूल लिविंग सर्टिफिकेट एग्जामिनेशन 2022 की परीक्षा की फल ngasi नोंथिल पुंग अहुम मखाई ताब मतमदा एजुकेशन मिनिस्टर टी.एस. बसंत कुमार ना चीफ गेस्ट ओइना पांगथोकबा थरोम अमद लाउथोखरे एग्जामिनेशन असिदा पुन्ना महिरोय लिसिंग कुंथ्रा गा मपन सनी कुंथ्रा गा हमदोय परीक्षा थाबदा फर्स्ट डिवीजन दा महिरोय लिसिंग कुन चहुम मरफुद्रा हमदोय ओइदुना चादा 51.98 ओइके सेकंड डिवीजन दा महिरोय लिसिंग मपन चामा यांखै हमदोय पास तौदुना चादा 23.33 ओइके अदुगा थर्ड डिवीजन दा महिरोय चनी हमफुगा निपान पास तौदुना चादा 0.68 ओइकी अपुन पास तब महिरोय मसिंग लिसिंग कुनगा मपन चनिपान तारा मरी ओइदुना चादा हुम्बुद्रा तरुक ओइकी ngasi लाउथोकी परीक्षा के फल असिदा लेंगा के स्कूल सिंग के महिरोय लिसिंग निपान चहुम चुपना तरुक परीक्षा थावदा फर्स्ट डिवीजन द लिसिंग अनि चनिपान कुनगा निपान सेकंड डिवीजन द लिसिंग अनि सुपना हुम्बुद्रा मरी थर्ड डिवीजन द चाम कुन अपुन बा लिसिंग मंगा सुपना कुनिथोय पास तौदुना चादा 60.46 ओइके एडेड स्कूल सिंह की महिरोय लिसिंग अमगा सदरुक तारागा मथोय परीक्षा थाबदा फर्स्ट डिवीजन द सटेट कुंथ्रा सेकंड द चामरी थर्ड डिवीजन द तरुक पुन्ना महिरोय लिसिंग अमगा चामा कुंथ्रा का तरुक पास तौदुना चादा 70.52 ओइके प्राइवेट स्कूल की ओइना महिरोय लिसिंग कुनगा मपन चहुम तारागा तरुक परीक्षा थाबदा फर्स्ट डिवीजन द लिसिंग तारागा तरुक चनिपान कुंथ्रा गा मंगा सेकंड डिवीजन द लिसिंग तरुक चतुक हुम्बुद्रा मपन थर्ड डिवीजन द चामागा निफुगा निथोय पुन्ना महिरोय लिसिंग कुलुमदोय चाटरुक यांखै तरुक पास तौदुना चादा 80.69 ओइके ngasi हाइदोकिबा मैट्रिक परीक्षा की फल असिदा टॉप कुनगा मंगा रैंक ऑर्डर्स फंग्रबसिंग अदुदि अहानबा पोजीशन दा रोल नंबर 46432 कैथोलिक स्कूल कांचीपुर के राहुल लाइसरम अपोक लाइसरम प्रेम कुमार सिंह अमदे अपोक बि लाइसरम ओंपि शांतिबाला देवी लाइफम क्वा कैथन फुनबाग समंगा मरफु तरु फंगदुना सब्जेक्ट खुदिमक लेटर सटखे अनिसुब पोजीशन द हेरिटेज कन्वेंट उरिपो की महिरोय अनि रोल नंबर 45608 नौमाइथेम धनजित अपोप नौमाइथेम सोमेंद्रो मदे खोइरोम कृपा यी देवी लाइफम खुराई हाइक्रुजम अमदे रोल नंबर 45839 तानिस तोंग्रम अपोप तोंग्रम रॉबिन्सन अमदे तोंग्रम पोनम देवी लाइफम सागुलबन तेरा लोक्रम लैरक्त लैबन फुनमाक samanga marfuga manga fangduna subject खुदिमक लेटर जटके आमजो पोजीशन द यूरेका एकेडमी थौनाउजम के रोल नंबर 31951 मेनका होइड्रोम अफोपा एस श्यामो स्विंग अमदे आइस जमुना देवी लाइफम कायरक खोना लेकाय अमदि रतन कुमार मेमोरियल स्कूल क्वाकैटल हाइनो खोनेम बिकी माहिरोय रोल नंबर 43348 जेसिया खोइरकपम अफोपा खोइरकपम हिलारी सिंह अमदे आरगे बानिसना देवी लाइफम क्वाकैटल हाइनो खोनेम बि अनिरमाग समगा मरफुगा मरी फंगदुना सब्जेक्ट खुदिंगदा लेटर जटके मखा तरकवा अतोप पाउदा म्यांमार की तमुदा नोंमैना कापतुना हाटख्रबा इंडिया मसा अनिगी असी भागसांग खुसिनारनबा दाबी तौरिगै मतमदा लोन नमै थादोखरे हाइना तानरकबदगी पेनद्रे हौगिब जुलाई मंगा की नोंथिल पुंग तारा गनिथोय मखाई ताबा मतमदा म्यांमार की तमु टाउन द कोइबा चखिबा मोरे 1 नंबर 2 द लेवा तमिल मसा पी मोहन अपोप लैखिद्रब पेरुमाल सही कुनगनिपान अमदि मोरे 1 नंबर 4 दगे यानर अपोप मुर्गा सही कुंथ्रागा मंगा की असी भागसांग इमुंग मनुगी मियोइसिंगदा खुसिनारकनबा मोरे द लैरिबा कम्युनिटी सिंग म्यांमार अथॉरिटी द दाबी तौरिंगै चरगसिदा असीबा हक्सांगनि मक म्यांमार अथॉरिटी न मै थादोखरे हाइबा पाउ अमा फंगपदगी मोरे द लैरिबा मियम पेनद्रे लोइना सी भागसांग अनिमक म्यांमार अथॉरिटी न मै थादोखराफ्रा नत्रगना थादोक्ट्रिफ्रा हाइबगी असेंगबा मरम खांगंदुना लैगिरबा इपुंग मनुगी मियोइसिंग अमदि मोरे मियाम बोलाइता हनबिउ हारे असेंगबरा अरानबरा हाइबा खांबा ngamdriba पाउ असिन मरम ओरगा हौजिक लैखिद्रबा इमुंगी मियोइसिंग लैताफम खांगदना लैबगा लोइना मोरे द लैरिबा तोंगान तोंगान बा कम्युनिटी की मियाम सिंगसु अदुकी मदिक पेनद्रे मियाम की अकन इरांग लाकपा याबगी फिबम लैबदगी इंडो म्यांमार बॉर्डर सेक्शन ngak senbagi thabak chathakre साइरगसिदा लैखिद्रबा तमन मसा अनि असिगी मयुमदा मणिपुर पुलिस की डीआईजी आगम निंगसेन डीसी टेक्नोपोल एसपी टेक्नोपोल रेलवे स्पेशल कमांडो की एसपी टीएस कृष्णा तोंबी
ahum juba ARPCO Somborjit ADC Chandel gi ex chairman Lokhosei amadi Mori gi tongan belusing basing jauna chatuna laikhidaba imung ani gi miyoi singuna gre laikhidaba atuda phongdo khibada imung ani gi miyoi sina thengna hriba wabada saruk yaba gi loinana asi bhaksang phangnanaba high level da yamna kanna chesang thaduna honari haike imung manung gi miyoi sing unaraba matungda Tamil Sangham gi office da miyang gi oiba mifam amasu mesi asing matang da phangthokduna khana nainake mifam aduda technopol disina phongdo khibada Myanmar manung gi hojik wariba military na lebak asigi sasan paisin khiba asin laikhidaba miyoi adugi haksang khusinrakna bagi maramda pau phawda kudong chara bomyok nari aduba district administration tamu ga yamna toina pau phawna thuna asi haksang khusinrakna ba hanjin ai ba charol thakre aduba ngasi pawwa Myanmar authority de response amada laktana laire aduba makhata na charol thaduna asi haksang khusinrakna ba khangan gane aire mana makhatana phongdo khibada isu asigi matang da moregi community leader mayamna amatoina satminariba si thagani ni aige DIG ningsen na phongdo khibada mori da leiba community leader singilingjen manava puna dabak tawbo ubada angakwa pogi laikhitraba miyo ani gi haksang khusinaraktana leiriba asida external affairs minister na Myanmar da che tha khiba leire adubo response amata Myanmar gi mekedi ka khangala pa leitre haire Mori da leba community leaders ina phongdo khibada Myanmar army na asi bhaksang animak tamu hosta dagi puthokre aina miyamna ngangna batari basna Myanmar authority dagi serol pirak palaitaba maramna kyamuk chumbo wafam oibagi haibadu khangdri asumba khangdok na bateng no foldi sina Myanmar tamu administration da chedha dunam yam da khangan bi hoike misiasi ge matang da miyu ani adu kari maral gi damak halibano haiba wafam su sengtok pam thoge loina da laikhitraba imung ani gi lehuriba imung manung gi miyu singna aujuk phawwa sada taktana awaba kaya amanang duna lairiba asi Manipur lai ana biyang changbi haire Sosanpur da landslide thoktuna bolero karama chen thakibadagi miyoi ani sire miyoi tara sokle Sosanpur district ki manung hanjenba mafam sinda ngarang hingdong kana chubadagi ngase yo pung taru minute jangkai taba matamda Sosanpur district headquarter dagi kilometer marfogani pan chalaga leiba national highway number 102 tipaimok lambi paring hisan santing amadi Saiwan Village ani ki marakda khangudana sing ningkhara pada ki lambi paring atuda lakba bolero car ama laikhom lainang jawba sing leibak na sian thakre haire laibak thiba tawdok aduga mari laidana pawsi asina phangba pawgi matungina de landslide na maram odana sian thakraba bolero car aduda tongtuda lakpa miyoi ane tawdok thokpam da laikhitre atai gari aduda tonglakpa miyoi tara asokaban nangle laikhitraba miyoi ani adude Sosanpur gi Sipuikon village lagi ngaktani tawdok thokpam adumakta da laikhidabani haire Pawasin hai kudong tiba nanglaba bolero car aduda phun miyoi tara gani thoi tong da lakhibani thawdok adu hek thokle habagi paw phangba gamanak dak pada leiba kunjasin da thawdok thofam da sangsin da mi khanba ki thabak chathage hausuk babagi ona bolero car adu laikhom laina nansin khibada gi lokot pangam da laire thawdok adu na maram orga lambi paring aduda gari chathok chasin tawba yadana leiba dagi gari kya lambi gi yedrom mai kerum da pandu da laire pawasin phangbadagi Sosanpur district administration gi baike dagi landslide nansin da laikhraba Bolero car lakhuna da bamadi lambi thingchin da leiba laikhom lainang sing lauthok pagi thabak paikat pa hokre aire laumi sinda har fangan da bagi ngasi ahing dong yai dagi Manipur pumba pungkun margi jai strike lauk thokre Manipur legana kaksing assembly constituency chawna Manipur gi laumi sinda lauda China na bayuria har fangan da bagi mayukta Bharat Kisan Sangh Manipur fan ngasi ahing dong yai dagi hona pungkun ga margi jai strike kaukre General strike asi kaksing block congress committee na suma phungphana sagot kani haire Pungkun gamari hi oipa Manipur pumba gi jana strike khongjang asida Kaksing assembly constituency gi manung chana leiriba lawi miyam gi kanbi duna club CSO mera 5B amadi tongan ba lopsing na aigi mi gi thi dana khongjang asida saruk gi habiu ana Kaksing block congress committee gi mai gi ge appeal tawrakle LMG na chief minister relief fund da lopali singjang khai tengbangre None district ki manung chanba mafam abada handak sing ningkhai ba gi labak thiba thawdok da leikitarwa amadi awa ana nanglaba sing da bateng pangna na bagi dama CM Relief Fund like-minded group LMG na lupalising jangkai ki tengbang khosina kre ngarang no bidang pungni fan ta matam da CM Banglo da pang thoki tengbang thorom adu da group asigi President L Kunjakisor Chief Advisor Wang Kemsa CM Jai amada advisory board member Asim Kennedy amadi group asigi publicity secretary Rakesh Nauremsu saruga ke loina na tengbang khongsat adu da KK Wahingbam Dr Maibam Idin Surendro Ningombam P Rajendro Konjesor mangsa tabam Leo Namairakpam Maibam Boynao Sobita Salam Berla Maglambam Sonia amadi Naurem Romilana Chingba group asigi maruiba member kiasu saruga ke Kongsada tu gamari leader group asigi publicity secretary Rakesh Naurem na phangdoki bada
ngasi pangthokliba tengpang thorom asi group asigi yangai gani fan suba tengpang thorom ni CM ki relief fund da LMG na apikpa sarpam kara hapsariba asigi dindunggi oibo wakalondi people CM and birena miham gi awana tarakpa matam da miham gi damak paket pirak liba yafa thorang kya asida CM gi damak miham da lepli haba du chabane Rakesh Naurin makata na fungto ki bada mahusa ki oibo kudung tiba thauto gai pasi tambangam de baramasna CM relief fund da miham na angam pamateng bang sinduna mafung pa fan semkat minasi CM relief fund asi mafung phana laiba taragadi kudak ki oiba mahusa ki kudung tiba thaudok sing thorak pa matam da miyam gi dambak laika kasini hena mafung phaba mateng panglap ngam gani LMG na CM relief fund da mateng pang kriba lupa lising yang kaya si LMG gi member sing amadi lamdam masi ki puksan chawraba mioi kyana LMG da fang pirak percent pham sing adu punsin tuna khusina bani hana grupa sige advisory board member Asim Kennedy na fang doke Idul Adha ki jaifa paujel bijari aite Idul Adha bagra itna lakpada malam da leiriba muslim sing maruina iramda manipur da leiriba mitai pangal sing da tha asigi tang tara da bang thoka doriba Islam laiding chat pasing yam namaru oriba festival amu oriba Idul Adha na lakpada lamda masjid da leiriba Islam laiding chat pasing gi mafam da ambasuk laimina riba frupsa khuding maki mafam da All India Tanjim Inchaf IT Manipur State Council na yaifa paujel bijari Idul Adha na lakpada aikoi masal gi marakta kathokpa Laida laira basing mamateng pangdun arok temna amatoina jat bijati dharma gi khenaba laitana punabapu amatoina laiminaba oirasano iramdam asi bo chakotpa manaba kunai amapurapu oirasano iramdam amadi ijati gi damak khena kathopa gi thauna ado purabajigi miyamda allah apum bhak na pina biba oirasano festival asina lakpa asde hiram kudimak da hanthana lehuraba purbaji manaba thakti ikai khumnaba ga loinana freedom ningai oiba thakti hingba ngamnaba ngamba oirasano amadi lamdam asi gi apun bagi saktam ngaknadaba purmasen gi Marak thamoi ki oiba mari thamduna nungsi chan an leminna ba hona bata midai pangal sing hena manglom da sangthin ba asid ba phirep laurase makatarakwa atopa pauda hanagi Japanese Prime Minister Shinzo Abe nongmai na kablam laba matung da laikidre hanagi Japanese ki Prime Minister Shinzo Abe mikal ki pot khom gi wangang lingeda sahini fuga mathoi churaba nupa amana nongmai na kablam ba da gi sire masagi sayung fuga tare churaba Abe Japan ki khwadi ki sangna lisingani kunda Masagi haksang fagalakta badagi step down tawtringi mamangda thabak toro policing bane Japan ke hanagi Prime Minister Shinzo Abe ngasi irai nubita Western Japan ki narada July 10 da mikal ki bot thada na kadaba asike bot khomlingai da mathabak tanom inda kapsilam badagi arugo phium da doctor singna laiga nagre ana NI stegi report paladun agency na thadurok pa pau sing thaire Shinzo Abe masagi sai humpu gadare chure singna ba mioi faraba mioi du Narada laibani Tetsuya Zamagami kaubani haiba masa khangba gamkre aina hana phangba pau sing daire pau si phangba Japan ki Prime Minister yauna cabinet minister sing amade atailu sing ba sing Tokyo da handarakre Japan ki lo sing ba asibu hatna ba honarakre haiba pau ta bada maleng lo sing ba kyana thawdo adu khwaida ki lebak thibani hana penda ba phongdong nare India ki Prime Minister Narendra Modi da sunung haita ba phongdokre Abe Shinzo ai ki chana ba marupni haruna sembi ba mapu do khrum jare Magi mung manung aduga Japan ki miyam ki dabak lepli anu sumha ki Twitter Modi na ke anagi Congress President Rahul Gandhi na su Abe Shinzo India ki nungsiba marupni hana phongdokre midai singbo este list da jalana da badaksin bada emergency ki masama su sing na oppose topam tokde WMC Manipur asi ningthi jaraba state amani adubo thengkhang karak da miyoi khara na masak thena na bahona dun lagle Asumba magdi yellow oiriba midai amadi nagabo mahusara taram na ogli haina Wal Midai Council WMC Gen Secretary Yambem Arut midai na thadoropa charula mana pangdoragle Serolo dunhai maram asidagi Manipur asigi multi ethnic state am oiribane adumo community khodimak na limited to the khangsin mamatau dai organization khara ki mingda kogi group singi me khana government amade midai bo selu tribe list salana da badak chiliba miyusna kian khangan bagi tabak chathare yellow furubama oina midai na center amati state laingakta magoibo native indigenous peoples oina sakhang biduna midai da tokiba an pasing ado sem dokadabani aina taksin ke Serolo da makha taratuna masigi threaten asi lep kadabani magoina sung soitana khangkadabadi magoi si emergency ki masa masu oiraba phawada aikoi punamana fangliba kodong chabasing amade service kudhimak aikoi ga chapmana pamokda fangri haibasne state ki bureaucracy da yenglabasu police administrative officer singi top kunda ani hum khak natana atei de koki kanglok kine
Adogi matakta civil secretariat makok thongba famsing chu paire. Ado midai natraga naga ki meke degi karigumba complaint amata tawkiba laite. Maramdi aikhoina makoibu aikhoigumba amu oina lawe. Ado midai bu indigenous people oina recognize tawduna makoi ki matakta tawkiba aran pasing chamdok na ba mati makoibo. Indian Constitution ki scheduled tribe list analyst tawgada fani haina mitation na taksin babatamda emergency ki masa masusina karigidama oppose tawgida rubun haina hangke. Tasing na harapati makoibo aikhoigumna yellow mi amu oina Lauksin bagi tembak indigenous people ohiba mitai amadi nagada tawbimal kangbo utpam thoki. Marmasina report ani adu center na thaduna. Center da thatur aran basing adu mutam da semdok pagi thabak hona da pamanipu miyam gi yangduna. WMC na report lengak ta haijari haina serol adu na makata na phangdorakle. Nagalamrom da lamjing maira safam Robin Hood ningsingkre. ILP da lising amaga sampan jagai ga mathoi asi kado ves yar oigadabane. Karo base year thamba janing da basing no ringi falendro. Tamda Labor Land Information and Land Revenue Act singmi singi ukal oirba 371 lakto laga sing tam khaida nanusi chan lemen da yaba land law and SMPU Fox. Albi ihau da laikit raba lamjing mahra ki mingtol phangraba safam Robert Hood ki tarit laksoba ningsing thorop ngasi Impal East ki awasing da pangthoki ba galoidana. Housing Manipur da chanariba alfi system asigi matang da Manipur miyam ki khana nai ba mi pang thokre. Tharomasi da JCLPS ki convener Falendro konsum na hai Manipur da yellow missing consider bayak jawba adugumba bill ambat tanduna lage bill adu kumza lising ani taraga manga da assembly da photoki amade bill ma pass tawki assembly da pass tawki ba bill adu jaring da phongdok tuna irang kaya sathagre community mayam ki janaba amagi matungin da Manipur people bill pass tawkra matung da bill adu governor SNP gidre bill adu governor SNP gidre ILPS ki cut off year asi 1951 oikadabani Manipur da albi chanaba matam da marai asuk yamna tawnari aduga Nagaland Mizoram da chanakiba matam dana kanana su kari hainade kana gumbana alfi da cut of year thamba da nok nari basi aikoni hena nok ningi cut of year tham bagum tham gumji harabadi Manipur da lairiba mataw karuna foreigner ni natti habasi karuna khangdok pangam doino hain hangladuna lisinga baga sampa yakai ga mathoi asi cut of year oigadabani UCM na Andaman and Nicobar da Ningthau Kulusandra Jauna Biya Kulumdogi mafum da ikai kumnagre. Ngasi Jojandra Kontok Jam UCM ki President Lusing Batim Aman Andaman and Nicobar Island da Laiba Mount Manipur da Ningthau Kulusandra Jauna Sakangau Drava. Biya Kulumdogi mafum da hilai katuna ikai kumnagre. Loina na Manipur da ki Jongsak Tyrant Amadi Hairangway Pambi Sing Mount Manipur ki mafum atu da thake. Maka tarak pada Ningthau Kulusandra ki photo Mount Manipur ki Zaga atu da laiba forest officer thenaba khosina ke ngasi ki thorum sing ase pangthok na bu na matam da Andaman and Nicobar Island da laiba forest department ki ayab lawra ba matung da pangthoke thorum asida UCM ki president na phangthoki bada Mount Manipur thonba ki details gate ki sabko manakta thet pi rabade Mount Manipur harba sigi nungki oiba miam na lai na khangba gam gani aduga lam yang pa lakpo sing da su khangan ba mathau tai Maka tarak pada sinang tahu Kulusandra amati biar kulum doi kuiba stezu ama Manipur government amasung central government atuwa matam da sabiyo. Mamang da su unit of minister da lauk topo matam da case au sabada mateng pangari ana biyam da hai kifa atusu tabako na ontok biyo hai ke. Maka tarak fa atopa pau da DTC ki driver kaptun halam de. Southeast Delhi ki Govinda Puri da sahi nifo ga mangarom suraba miyoy amam haki imong manung ki miyoy singe mamang da masa khangda basuna nang bayda kap tuna alam le ana police nga si phangdokre police officer lamana phangdorok ba matunginda laikidaba miyoy adu ki mabing Sanjay Kumar kawe Delhi Transport Corporation DTC da bus driver oina thabak tawbane officer du hai ki Kumar ngarang no bidang pungni falom ta pada mahaki loina vi amasung sahi ni fan khat tangai riba masano pa loina na kaithil dagi halak pada bike tong tuna lakpa masa khangta ba mi ani na dongmai na kaplam bane thawdo gatu da mahak aruba film da sok patagi khudak ta majedia osla da pukhat ki adu basina purakle aina doctor sin lak thoki aina official aduna phangdorakle Deputy Commissioner of Police Isa Panten Haiki Mianasi Satram bagi chapcha marap haujik maki oina de khangbangamdri amdi police na haujik thigat bagi thabak chathari Iranian forces na British Deputy Ambassador Fazin Kre. Ating batamba area da lewa ki sample khonggal amba amusung atai spy ki thabak kya torum bagi damak Iran ki Islamic Revolution Guards Corps IRGC na British Deputy Ambassador amusung atai foreigner sing phajile ana lewa ka sege official web news agency na phangdokre British Deputy Ambassador yauna foreign embassy ki
Development khara masagi diplomatic mathau tawbagi mohot spy gi thabagoi thoramba thengnare aina IRGC ki intelligence organization na thadokiba video amada phongtoke. British Deputy Ambassador na santan Iran ki Sadat Marupumi da mahaki imunga punalam koibagi mohong dasake. Ada record tawbo picture khara da mahang area adu dalebake. Sample khongkat po uki an report adu thai ke. Western media outlets singna phajin khaba British diplomat adu ki maming Gilles Whittaker kawi Marx Iran da leba British Embassy ki deputy head of mission ne haire. Ada UK ki foreign office ki spokesperson na British diplomat ama phajin bagi wa from je pura aran ban hena phong doke. Phajilaba foreigner sing adu ki manung da scientific exchange ki khongchan ni aidon lakhiwa Poland ki scientist Mrs. Walsh su yauke. Marx tourist wina Karman province ki sadat lamdam da satke. Maga basumha ki khongbu singna testing area da manaki levak ising nung thum amasung laikhong ki sample khongkat ki aina IR GC ki report adu dai ke. Makha tarakwa atopa housing haki mamang da phangkiba social media da viral oirakhiba Manipur ki pau amakak tamak hapsaramge. Hoikab amadi usul ki tainfum da masakhang da basingna nan Manipuri amakap to na alam le haire. Makha da details kai menase. Aroi content sing asiki markui pau khara asiba pau dam jariba. Manipur local news YouTube channel asidagi yang beriba punamak pathaga sari. Channel is atom da kana badi subscribe to be business subscribe to be romoloina like and share to busuka wi kanuk namak po amakhan thaga sari.